ngasi Manipur da phongkhiba tuan tuan ma che phongsingi maruiba pausing khongatjaraga mayamda share tawjage ahanbada mayamda sengdoksaba hawkhiba sahi kayadagi leibak miyamgi yawol ihau hawriba RPF PLA gi athingba thamliba Hindi film isai amadi matau tambagi saruk yawrubagi damak matungda tawjararoi ngakpinaba haijari amadi hiram asiga mari lainana video sing miyamna paibibasing kakhatpiba amadi upload pop tawidanaba haijari sengdoksariba Soma L Kaisampar makha satharakpona topa maruiba paukhranamu numit tarukni mamangdagi thiba khangdana lerakhiba sahi mari gi angang ama isingda taduna leiramle tha sigi taraga mapandagi mafam khangdana mangkhibadagi thiba phangdana leirakhiba sahi mari khakta ngairiba angang ama isingda taraga siduna leiramle misi asi singnaningai oi haiduna imung manungi miyoi singna irang horaktuna miyoi aningi yumda thomjilakpada pulisna tear gas kaptuna tankhaikhre presna phangba pawda isingda taduna siriga leiramlaba angang adu thawal moijing makhadagi MD Riyaz Khan Elias Oza Riyaz Khan gi masanupa MD Rivas Khani haidi angang asigi asiba haksang adu mayumdagi futcha maromdamak lapna leiba pukri amada tawduna leirambada laikagi miyoi singna ngasi ayuk pung 9 makhai rom taba matamda thengnarakpadagi laukhatkibani laukhatpada mahakki haksang adu phong saraga leirambadagi khudakta imung manungi miyoi singna Thabal District Hospital pukhatpada doctor na angang adu sina pukharak lehirakhi imung na phongdorakpagi matungina angang asi tha asigi taraga mapana mamana kaithel salubagi halakpada leirakpa asapot charaga sanaduna leirambadagi mafam khangdana mangkhibadagi thiba phangdana leirakhibani haidi adubu misi edu singnaningai oi haiduna imung manungi miyoi sing amadi laikai miyamna irang horaktuna misi esida chendaramgani singnaba laikai da leiminaba miyoi amagi yumda thomjilakhi irang adugi paw hek phangbaga khudaga Thawal police team ama laktuna tear gas shell kya kaptuna miyamdu tankhai irang adu lakshinkhi adubu misi aduda chendaramgani singnaba miyoi ani police na lokhatuna wahang pong sathabagi thabak hokre hairinasu paw sinasu makhatana phongdorakli atopa paw amana National Sport University Liangmai Nagagi lamda sabane Senjam Sirang Samukara Khul amadi Kauktrukki marakta sagatliba National Sport University asi Liangmai Naga singna khundaba konsa khulgi lamda sabane maramasina University sariba lamasigi mapu asi konsa khulgi khunja singini haiba lengakna sakhangadabani haina All Naga Student Association Manipur ansamna khangalakli ansamgi Secretary General AC Thauksona Thadorakpa Sirol asina makhatana hai University sariba konsa khulgi mafam asida ngasi mahairoi lup asigi miyoi kayana satuna yengsinki khongchat asida All Inpui Student Union Rongmai Naga Student Association Manipur Jemi Naga Student Association amadi Liangmai Naga Student Association gi mute singsu saruk yaki khongchat asida saruk yaki batim asina University asigi lamgi matangda matam kyagi mamangdagi sayanaba laidiba asigi matangda kupna khanaki haidi Sirol asina makhatana hai University asi Maihauroldagi hauna Liangmai Naga singna khundaba konsa khulda saba oirabasu India government gi Ministry of Youth Affairs and Sport no khunja singda paw piramba amadi ayaba lokhiba amata leiti asigumba thawong asi asengba lamapu asibu namthaba amadi hanthana yengbagi mayek laraba khudam amani masida sunatana lenga asina apikpa furup amada hanthana yengbagi thawong amani haina lawdaba ngamloi konsa khulgi khunja singna ji system duna lamasiga asengba mapu aikhoini haiduna sakhang binaba lengak ta taksin khibada lengak ki mekedi gi ulakliba mawong mataw asi yamna peningai oide maram asina hiram asida Manipur lengak nam yeng sangbiduna University asi sagaliba lam asigi asengba mapu asi konsa khulgi khunja singni haina sakhang biduna masiga mari lainaba si sang amadi yana sirol sing khuyek pibada khunja singsu saruk yangadabani madu natrabri thoningdaba thawdokya amasu tholakpa yai haiki ngasi yengsinba chaluba tim aduna konsa khulgi Sarsta Kulasiki Village Authority Mahairoi Youth Amadi Women Union Singi Unaduna Wari Sanaki Haidianasu Pau Sinasu Makatana Fongdoragli Lusilakpona Topa Maruiba Pau Kranamo Hui Hatlaga Sadanaba Minister Henry na appeal Tokre Manipur Dog Lovers Club na Sindunangasi Impal gi Babu Parada Leba Social Welfare Amadi Cooperation gi Thawpuriba Minister Okram Henry gi
ऑफिशियल क्वार्टर क्लब असिना पुथोकपा सही असिगी अनौबा कैलेंडर फोंगबा मसुंग क्लब की मेंबर सिंगदा आइडेंटिटी कार्ड येनथोकपगा लोइनना थौराम मदुरा चीफ गेस्ट ओइना सरुक याखिबा मिनिस्टर सिना हुई हालगा सादनबा मियामदा नाहौनना अपील तौख्रे हुई हालगा साबगी थवोंग यनिंगदे अमदी हुई हाटपगी महुत्ता मखोइबु इमुंग अमगी मी अमा ओइना नुंगसीना लोइनबिगदबनी हाइबा वाफामसु मिनिस्टर हेनरीना थौराम मदुरा थमखी क्लब असिना हुई सिंगबु प्रोटेक्शन पीबगी थबक पाइखतपदा मतेंग ओइनबा लनाई ओइना लुपा लाख अमा दान तौखी थौराम मदुदा क्लब असिगी हानगी प्रेसिडेंट रिटायर्ड IAS RK निमाय अमदी वेटरनरी एंड एनिमल हस्बेंडरी सर्विसेस की डायरेक्टर डॉक्टर हौबिजम साउबना गेस्ट ऑफ ऑनर्स अदुगा क्लब असिगी प्रेसिडेंट लाइसम जोइना थौरामगी प्रेसिडेंट ओइना सरुयाकी डायरेक्टर साउबसु क्लब की दमक लुपा लिसिंग कुंदान तौखी मिनिस्टर हेनरीगी लोइनबीदा क्लब की मैकेडिगी ब्रांड एम्बेसडर ओइना फम थिंदोखिबगा लोइनना इकाई खुमनाबु उतखी डाइस मेंबर सिंगना हुई सिंगसी निंगथीना प्रोटेक्शन पीनबा मियामगी पुनिंगसु सिंगसिनकी हाइरेना पाउसनसु मखातारी लोसिलकपोइन मपालमगी ओइबा मरुइबा पाउखरा म्यामदा शेयर तौजरमगे खु यौबा उन मरक्ता आर्मीना काश्मीरी नुपी मागी नौना पोकपा अंगांग युमदा पुरखरे इंडियन आर्मीना ngarang thangja numit nupi ama mahaki नौना पोकपा अंगांग अदुगा लोइनना उन थाना ताबदगी जम्मू एंड कश्मीर गी कुपवाड़ा डिस्ट्रिक्ट हॉस्पिटल अमदा उपाय लेतना लेबदगी मखोइबी युमदा पुबिरखरे डिस्ट्रिक्ट अदुगी डाटापोरादा लेबा फुरुक खसनागी लौनबी नुपी अमसु मागे नौना पोकपा अंगांग अदुबो लानमिसिंगना खु यौना लुबा उन मरक्ता किलोमीटर तरुक सांगना पुरखरे अमसुंग मखोइबु मखोगी युम फावबु यौनबा तेंगबांखरे हाइना ट्विटर दा इंडियन आर्मी गी सीनियर कोरना हाइखी फारूक खसनागी नुपी हॉस्पिटल अमदा ngarang angang ama pokhi hospital adudagi discharge torokraba matung mama masa adu un thana tabadagi satpangamdana hospital aduda upai leitana leikhi haina imung adugi mari mata amana haikhi kunganipan RR battalion gi army official na makhoi gi mayum yorakpada tengbangkhi ehak makhoi da yamna thagatli haina makna makhasu takhi aduga mayam hojiki oinadi पाउसिंग मतंग साइड लुसिंजरगे अदु यारिबे मखै हुरे अनौ अनौ इ पाउसिंग खोंगचरकाना मैम अपडेट पिजरके मैम अदु फुंगाय मिनरसी अदुगा मैमना वीडियो सि यंगबिबु लोरा मतुंगदा मैमगे वखलोंदा करी लेबिबिगे हैबदो सुजि सोयदन मैमना मोट पिबिरमो अमसुम हौजि हौजि C19 COVID-19 गी ओइबा लाइना लाइसत अमसु लैबनिना मैम मणिपुर गी ओइबा जिगे लाइना लाइसत सिदा मैमना करी कमेंट थंबिनिंगे हैबदुसु सोयसुदना कमेंट थंबिरमो खोय खोयगी इरमदमदा करम करम थौदो थौथोइगे हैबदुसु मैमना शेयर तौबिरमो शेयर गा मैम हौजि कोइनदी मतंग सैदा काइनरसी नुंसिबिदुना वीडियोसु मैमना लाइक नंबिरमो एंड शेयर तौबिरमो एंड थैंक यू